sensitiveness se like the government ama kai matam da tilhogi mamal lupa am henkat pagi government kai ba lamdam ne koi se even leidana Maharashtra gi woiro Bihar kana da thoki ba posak ta ko UP da woiro tilho mamal lupa ani hum henkat pa ja adum sarkar kai ba leibak ne haibani da tilho gi da kana leibak kai ba thon mangam ba India da mahi ta madi kyam neglect to ri hai bu da mahi wan tok ti mahi da puning changdri miyam se mahi da government se puning changdri hai bam ta eva aina ngasi chara heli ba ngasi mahi ka mayam da hauri ba I ho se masi question lik koi ba ki ni nit ki exam mi tara ma pan thoi na pon tha pi ri ba duni koi amna khanani sigum ma yam highly competitive exams sing da ngasai gi suicide to bang mak pa hai ba se they we are not ordinary students. Koi isang jama satra amta oiram loy ba. Amna top ranking da lakning ba natraga amna kari ma mithoi mihen ba. Kari khara koi crack tongning ba hai ba tare ko. Adu mi wakhan chen ba ngang sing ngata ne yang tang ba ngang ngata ni hai ba ni da. Andana adu masu sian ba thoi ba ni hai ba ni da. Amaramuduna sigumba education si koi NEP bi lai ri hara kan NEP si su amata sanna da ba laidana. Even NEP itself ta koi gi state ki ko region gi ba kan da issue mayama ko yaw da ba zu lai dana. Hoji conflict studies bo hai ro na traga kan lai ro ko ethnic ki lai ri ba situations mayam sing laiba mayam sing asing sai NEP marakta no iski particular situations mayam gi yang kan yaw da bi issue lai ri bane ba adna kam akoi harmony haraba posak am khak loni punjal laga tham bagi issue se hoji thoi bane ba NEP accept da bugda adna sigi ka se NEP na bugda manipur gi na jaga north iski region peripheral state ta lai ba state mayam gi issues mayam ma akoi na masi kana cover to da bagi kana bug lai ri bane ha bane adna sidi da amukshu amuk ka sai gi kari tilho das phamtha lai sakar kai bangam ba thuai bangam ba leibak oiraga di kayogi ta sidi da senare hariba angang singchu thawai thari ba adagi amuk su soidana lik oire hariba lupa lak manga da kina yang khai bu yoli ga hariba mayam sina magi leiraga di education minister da kaidau leiri gi haibani da asukoina miyam mang da hek han thokpa da ai masi ta thado e haibagi aduga mari leina ba kano jingdo asodan kano magi punishment pi bagi kano duni uningi haibani da aduna adum hoji adum krak laksal la phajra lai kana education minister leina taminna dum leishali kaim thawa sade government kaim thawa sade aduna nongta ka kanoni prime minister na kana wangchuk ki kana si naina ba yai haibani aduna tohan ba kanu si yenga kanda akoina government gi attention si kitang akoina draw tawningi aduga miyang gi ba issue si hauri bi ho se pen da bagi hongni se akoina khanga da bani aduga education fails or badi the society or the very country itself adum fail ini adu lai bi India gi situation si akoina yamna chauna yamna kan na kan to man bagi wani yamna yeng kan da leibak sing even manipur masa da ai samuk ta gi hor kan da lai gi mayam sing asibu phiron khana na se sa bai wani manung da po bagi miyang na masing ba apan tholaga adu base manipur kata nate in all the states of India dana laire bagi kanu se adu gi mate khian phim social le bani ajik se aduna hariba kanu singa duda chapchana sai gi leidra chakhut chana bagi kanu du laktri ha bani tabudi adu miyam do adu gi phom to mayam du tarokana kanu bomb top natraga rocket nunget flight nung khara pithribi mayam la thagalaga bharat chawal le ha bagi kanu yauri ha bani da manung dagi hawr ma pan ro sing sing na chakhut bagi masak ama kakti akoi da madu udri hai bani sagi kamaina powerful loiduino praja na tra village level da lai miyam sing da yam downtrodden adu ma ki real problem na face to kan da madu lo sala thama kan da ma koi hak mayam du gi phangum to ko ma koi da gi lokro tax nu mayam hai ba tare ma koi maming da gi kai thoi pisa mayam khongul ka mayam du na rocket saraga kano pisi amang da utpadu gi masak ama koi na uri hai bani da madu this is not the real kanani koi development or civilization natte hai bani da adu gi reality da madu gi problem do tholo patuni adoni attitude my behavior da shora padagi even ministry awma masi yengselakta badagi adagi thue hara kanta akai moreng ground lo phan thadok pa ningda bagi aduga amuk thado handa bagi government ki responsibility adagi amuksu mayam dagi marakta lupa lama tara tawrakanda thaoina ngasai gi education gi put mayam se masi tongchelaga ina khunne khali bagi ethics laidina mayam sigi ba kaino mayam se adum bharat itself su thenari
posak amani aduna makata na akui kan sida su sigum se adum thoga leiba posak amasu akui sida ori bani nepotism gi favoritism gi sai gi kan mayam issues mayam lagi mayam se kan khara phaba homina se aduga kanani duty and responsibility kitang khangnaba the state sida sigum se makata na thoktanaba all the time india phung thokera world ge phung thokera at last madu reference lo kanda manipur such things should not be happen again should not happen in our state in our soil in our village ko high situation si gi kan concern oi ba ko state si gi jo ko MPSC lady the SSC lady ko exam gi tang school college me ham gi common exams universities ki lai ma yam singa sida asiguma manaba similar nuai ta thok thok si tholak tanaba ki precautionary measures to long wi tan jadu ina ta longina si na samana